Miring tabiriba punmangpu Gorbachov-na ahanbamagtada taramna okchari. Ngasigi video asidi yamna affordable oiba iPad ahum khaki matangda khangacharaga semjaba video ni. Hairiba video asibu sembiro haiduna viewers singi maraktagi yam toina comment tawbirakpadagi hairiba video asi semjabani. Miring tabiriba punmangna hairiba video asibu loi fawbutang miring tabiyu. Amadi channel asibu subscribe tawdriba orgadi channel asibu su subscribe tawsanbiramu amadi video asibu like tawbiramu. Ngasigi video asi matang asida hawjarage. Ngasigi video asi matang asida hawjarage. Viewers singi maraktagi iPad ki matangda video sembiro haiduna yamna toina comment tawbirakpadagi hairiba video asi semjabani. Miyang tabiriba punmaknasu hairiba video asibu loiba fawbutang miyang tabiyu. Ngasigi video asida khangachariba affordable oiba iPad ahum khakni. Hairiba iPad ahum asigi manungda ahanbada leiba iPad asidi iPad mini 5 generation ni. Hairiba iPad asida 20.1 cm natragana 7.9 inch ki Apple ge Retina technology oiba display yauri. Hairiba display asi true tone amasung white color gi adugunuba display ni. Hairiba iPad asida A12 bionic chip yauri amadi fingerprint sensor na chingba anowa features kya support tawri. Hairiba iPad asida maningda 8 megapixel gi camera amadi selfie gi damakta 7 megapixel gi camera yauri. Stereo speaker, Wi-Fi amadi Apple gi Apple Pencil na chingba support tawri. Battery life ta 10 hour gi backup piri amadi hairiba iPad asi Amazon da auziki oina 34,900 ta fangli. Hairiba iPad asi yamna affordable oiba iPad singi manungda amani. Ngasigi list asigi ani subada leiba iPad asidi iPad 8 generation ni. Hairiba iPad asida 25.91 cm natragana 10.2 inch ki Retina display piri. Hairiba iPad asida A12 bionic chip yauri amadi neural engine ni. Hairiba iPad asida su maningda 8 megapixel gi camera amadi selfie gi damakta 1.2 megapixel gi front camera yauri. iPad asida su anoba matamga sanaraba stereo speaker, Wi-Fi amadi Apple Pencil gi support tawri. Anoba keyboard, gigabyte class LTE cellular data na chingba support tawri loinana fingerprint sensor yauri. Hairiba iPad asigi battery life na 10 hours ki backup piri. Hairiba iPad asisu Amazon da 41,900 ta fangli. Hairiba iPad asisu yamnamak affordable oiba adugunuba iPad singi manungda amani. List asigi ahum suba amadi aroibada leiba iPad asidi iPad Air 4 generation ni. Hairiba iPad asida 27.69 cm natragana 10.9 inch ki Retina display piri. Hairiba iPad asida anoba Apple gi A14 bionic chip yaw amadi 64-bit ki neural engine ni. Hairiba iPad asida 12 megapixel gi back camera piri. Hairiba camera asida smart HDR support tawi loinana hairiba camera asida gi 4K 24 fps 30 fps amadi 60 fps ta video nambiyai. Selfie gi damakta 7 megapixel gi selfie camera piri. Hairiba iPad asida matamga chunaraba stereo speaker, USB Type-C amadi hairiba iPad asibu charge tawnabagi damakta 20 watt ki fast charging piri. iPad asi 64GB natragana 256GB da lai. Wi-Fi 6, Apple Pencil 2, Magic Keyboard, Smart Keyboard amadi Touch ID authentication na chingba support tawri. Hairiba iPad asigi battery life su 10 hours ki backup piri. Hairiba iPad asisu adomna Amazon da lupa lising yankagi makada leiba pangbigani. Mathakta panjakriba iPad sing asigi leinabagi link adasu ngasi video gi description da sungsoi soidana hapsaramgi. Adomna hairiba iPad sing asigi manungda leibininglagasu description da piriba link asidagi changlaga yengba amadi leibda hena kudong sanabagi damakta. Masini ngasigi Apple gi affordable oiba iPad singi matangda samjaba tentakpa video asibu miyang tabiriba punokna video asibu like tawsanbiramu. Channel asibu subscribe tawdriba orgadi channel asibu su subscribe tawsanbiramu. Tungdasu asigumluba anoba amadi nungairaba video kya puduna lakchage. Masini ngasigi khwaidagi affordable oiba iPad ahum khaki matangda khangacharaga semjaba video asibu miyang tabiriba punmakna video asibu like tawsanbiramu. Channel asibu subscribe tawdriba orgadi channel asibu su subscribe tawsanbiramu. Tungdasu asigumluba nungairaba video kya yengbinabagidamagta channel asibu subscribe tawbiba amadi notification bell da nambbiba kaubiganu. Masigi oinadi matang asida losinjari mathangi anoba video amada amuk thengnarasi mayam pungmaktagi kainabagi athang nizari.